Manipur Scheduled Tribe Certificate Aranba Kaya Yaure Haibisigi Matanga Supreme Court na Semkiba ST Scrutiny Committee amasung SIT na thijinba chumgani haina thadau inpi Manipur gi Governor amasung Chief Secretary da Memorandum pisinduna taksinkre. Thadau Tribe ke apex body moiriba thadau inpi na Manipur gi Governor amadi Chief Secretary da pisinkiba Memorandum aduda status ge Scheduled Tribe ki matangda attainba matamda Permanent State Level Scheduled Tribe Scrutiny ama Inglising amga chamapan marifudara marida semki adugumba ama nauna sembiu Manipur gi oina ST certificate piriba asida aranba kaya taure hiramasi RTI ge paukhumda mayek sengna khangalakpani government ki ST certificate season aduna government ki thabak hab ki basida lengak na sakhang daba kuki thadau kuki amasung khongsai kuki haibana chingba asi sakhanglaba Scheduled Tribe kuntraga mari gi list asida yaude haidi Thadau Tribe asi top amasung tonganba Indian Constitution ge Article 342 gi makhada notified tauraba Scheduled Tribe amani kuki haiba wahi asi sub tribe amanate list yaudaba amasung semdok sadoklaba maming ama hapchilakpa haibasi reservation gi khudong chaba fangnaba aranba thawung chatharapani haina lawi State Level Scrutiny Committee asi semkiba leirabadi akaknaba matamda Special Investigation Team semduna English singaniga supna ahumdagi aranba ST certificate ki khothangda hapkiba government ki employee kayano haibadu thigatpaga loirena makoi gi mathakta aranba maungda certificate sing piramliba authority ki mathakta thijinbada achauba mating oigani haina memorandum aduda panbaga loirena governor amadi chief secretary da yengsinbiu haidi